Custody drug manghan bagi case ke mari lainana police officer ani suspend Taokhre. Sandel Autonomous District Council gi chairman Lukhoksi Jausi na ba case ta phakiba lupa kor kamarum gi heroin powder singdo aseng bara haiba lapthok na bagi test tong na ba thakiba sample police custody da mangkiba ga mari lainana matam khra gi mamang na Narcotic Affairs Board NAB police station gi OC oiramba police officer ani Thabak gi suspend Taokhre. Manipur lenga ki Director General of Police LM Khoktaina Thokibo Yathangi matung ina Thabak ki suspend tawkhra inspector gi thakta leiba police officer ani adudi CID security gi inspector B Rishikesh Sharma amasum Turihal Airport Police Station handak transfer tawkiba inspector SH Chandra Kumar ni hairi mayai kabadra ki sample manghan bagi thodoka mari lainana departmental inquiry ama sathari besiga mari lainana police officer ani is suspend tawkibane makhoi na suspend tawduna leiringadi Imphal West ki reserve line da laigedabani amasum police headquarter gi mangjongna ayaba amata yaudana station thadokpa yaroi hena ngarang thokiba yathang asida palle panba yabdi Lukhoksu Jausi na ba case ta phagat kiba yamna ba heroin powder sing adu court ta exhibit oina puthokna ba gidama aseng bara haiba khangdokna ba pangai da leiba forensic science laboratory da thakibane report aduga loinana thakiba sample adugi lemhori ba saruk kharadu amuk hana police station asida halaki adubo hairiba sample adu police custody dagi mangkhre haiba thigatlubada khangnarakibane hanakta masala yengnaba Lukhoksu Jau interim bail pibigi wahauda thokiba thodoktugi matungda police officer ani asithabadi suspend tawrokibane Atopa maruiba paw amana mu court Luhongba lakhiba Matei Manao Mask uplaktabada Fine Thihankhre hekta bada angakpaga loina nokningba paw amada imung manung yanadabadagi law na sienduna laisangda luhongluraba matungda court marriage tawnanaba amadi imung manunggi miyoi singdagi ngathokpinanaba haijaba lakhiba Matei Manao ama makoina purakiba luhongbagi photo aduda Mask ulamdabadagi fine oina lupa 10,000 Thihankhre hairiba order adu ngarang leba pokpo numita Punjab amadi Haryana High Court takibane Matei Manao aduna purakiba photo aduda bor amadi kena khakta natna luhongba da yaukhiba miyoising amata Mask ulamdabadagi court adugi justice Haripal Barma gi bench na Fine Thihankhibane hairi court marriage tawge hairabadi Matei Manao oigadoriba nupi nupa aduna tangai fadana lining la shon mari leinaba mafam amada luhongduna luhongba gi photo adu court purakadabane hairiba Matei Manao aduna su makhoibu luhongba gi photo adu puraki adu menama COVID-19 ge laisa laksinaba ministry na pihibra protocol singi ngakpa tawduna bor amadi kaina khakta natna luhongba aduda yaukhiba miyoi singi photo aduda marks upa udabadagi court asina Fine Thihankhibane hairiba lupa 10,000 adu fine adu Hosiapur DC da numit 15 gi manungda deposit tawna ba khankhre loina hairiba fine gi senfam adu district adugi awa ana taraba miyoi singi marks na singba potlam sing leib da sijinagadabani haina high court ki bench aduna makha tana DC da khan ki hairi nakala maromda Matei Manao aduna imung manunggi miyoi singi ngakthokna ba security ki pibina ba haijarakhiba adugi ayaba ko na piba loina Jadanspur district ki SP da darkar ta ba security piduna nauna luhongkhra ba Matei Manao adu tek ta kaidana lehanana ba khankhre hairi Panba yabadi COVID-19 maram oidana miyam na pirak diba sa theng adugi yenglaga Punjab ta miyam tinma mafamda mipung khutima marks upna ba state adugi minister Amrinder Singhana khangankiba leirabane loisilakpada maruiba paw manamu Manipur ge COVID-19 gi update masang kata mayam da share tawjaramge hauji pawbada Manipur gi apunba COVID-19 na Nahankhiba migi masing Samaga kunga mathoi sukhre aduga nauna miyoi taraga mapan ama positive oikibadagi samaga kunga mathoi yaukibane aduga taraga mapan nauna positive oirebe singsina Kangpokpi district gi manga adu Chuchampur district gi ani Tengnopal district gi ahum Imphal West gi ama Sandel gi ama Bisnupur district gi ama Kaksing district gi ani Kamjong district gi ama Thobal district gi ama Tamenglong district gi ani aduga puna miyoi taraga mapan nauna COVID-19 positive oikibane aduga miyoi tarahum doya mana COVID-19 at BRDL Jenims ta khangkibane aduga miyoi taru amana rims ta positive o have khangkibane haina ma'am share tawjari aduga ma'am aina pabra su ki yaursinga pigane thank you